Wakal khantadaba thabak punsi haiba punsisida tawba yade. Wakal khantadana tawkiba thabaksinga maram oiraga punsi pumchai chaiba yauribani. Ai amana khantahudana tawkiba thabakado ai isada natana atopabuso manganba yaribani. Sauribani haiduna natragana pendribani haiduna wakalda phawrkpa thabak amabu hekta sattokshimba yade. Harauribani haiduna su khudakta warip ama hekta lawba yade. Warip ama lawba matamda wakal yamna khanthagadabani. Ngahak phawrkpa ihulna isabu laksinduna thamanba yade. Ai isana ihul adubu laksingadabani. Wakal khantaba ngamdaba ihul laksinba ngamdaba misi ayamba matamda awaba tagali. Hiyainu ngasi ayuksi harawara hogolaga magi tawfam thokpasing tawraga office kidamak thoklakli. Handakti mahak masa khara kankhatle haiduna mathanda gari thauduna lagli. Nahan makhaidi mapana mahak podum thinjabani. Ngasidi thinge haiba yadre. Mapasu mamaso puningdo irumlumde ngasisi. Nahan kai sum thillaga ngasi thindabasida laitafa mama ikhang khangdabani. Adubu machana haibanina yam kana yelubu sungamdi. Machana chakhibado matu maman ipon pon ahalanido yengduna lehaurabani. Yainu yumdagi tholaktuna office yauri. Numitugi magi thabaksing lushinba yaba mahak lushinba hokre. Yaiphabado liglaina nairakpada angawbaga chap manare. Ma husik pangsawda sawni pangphuda phungali. Uru yenglu bada mi pangkhatta khatnaning hatokning. Liglai so hairibado hekta tawrakadaba mini. Hapta ama thakibado numit humni mukta ngaisalabani. Yaiphabado makuk chakli. Mahak magi thabak mafamduda mi khatnaba yaba khatnaramlaga funaramlaga tholaktuna angawbadawna gari do thorga lakpada yainuna thabak tawriba hotel dagi manakta cha yonfam dukan ama leiribaduda cha ama thakke haiduna phamtharakpani. Numidang wairam pung 3 makhai muktari yainusu magi timing loiraduna tholakpani. Thabak tawminariba makhoi ani humga punna thoklei. Bibarelsu mamangda lemthokrabasu manungda yainubu senabadi lepanati. Yainuna thabak tawminariba pakhang macha makhoiga lenga sing aduga no kheduna thukmina kibadu ubada masu tungda inarakpani. Mayamda magi garida kakhatuna thaunakre. Yainudi mahirelgi call laktuna paikhale. Dada kai haige nang suti oirbo oire yumhangi na thokleini babungna lobo laktoiro lawi ngasidi ai tomta dum lai babadu sum chena bado halga oire hangadanda thausu double tingena adumai thantalaba nang thaudugi khanbada nang ai wayang wande nasadu fully recover tobusinate as ayam haina dena nang sinupi as kaisum tawmi pangpada pakhali ayum yorga call tawke ko hoi hinjilakani annaba taru yume yobugane dada call taru kadabani ko Yainu do momon noklaga thamlei bibaral na yenglaga khalei kanagano manaso noktana harauna wari sarisina musibu khangna chana baga lei zalane hangmadadi lei ki haikibanida uidaba nganglungudaba midi maneda bibaral na thablamna yengbani ngasaidigi yainu na hek thoklakpadagi gari makhungduda leptuna leiribadu fawba yaiphabana yainu bu uraduna angawbabu mamit kuptaba makhai yengduna leiraklabani cha asabado thakke haidana pairambadagi makutna supai paisale cha asabaduna makutta haijanbagado mahak sabamta khangidre mabukta angaw numsida malaktuna khali nare haijanarga swaisida mo nupana hamayam irang tarumni aduga ibuna ingpam chapam khanganab magi haktaki masi thabak phawba tatlaga aina thoklak mayam pumnamakna aibu angawbani haiduna hainari charam thaklam khangdana ina wakhal phumbangnar hingli aduga nangna ingonda lila sanarga leirma nang fai ngasidi nangni wadana yaiphabadu fu hawali mana cha thakliba dukando street food yonba dukani migi pochai soibagi thangma chama leiribado mapuduna onthoktuna pot tamlingai tap lawraga yainu tamna jinsinkhre mana jinsilakpaga yainu na gari thautorakpaga mapa chap chanabani yaiphabana yainu bu khamlei yainu su gari mamangduda mi ma jinsilaga mari gari gi mamaido phakibaduda break to khangpha pharga yenglakpani kaino yaifabana wa machit amata nganglamdana yainu gi bukchep tuda
ꯊꯥꯡꯗꯨꯅ ꯆꯣꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯛꯏ ꯍꯤꯌꯥꯏꯅꯨꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯕꯒꯝꯇ ꯅꯪꯍꯧꯗ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯍꯤꯌꯥꯏꯅꯨ ꯆꯠꯈꯤꯕ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯄꯤꯕꯥꯔꯦꯜꯗꯣ ꯌꯥꯏꯐꯕ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯗꯨꯁꯨ ꯎꯏ ꯑꯗꯨꯒ ꯌꯥꯏꯐꯕꯅ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯔꯛꯄꯗꯨꯁꯨ ꯎꯏ ꯃꯥꯁꯨ ꯃꯐꯝꯗ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯊꯥꯡꯗꯨꯅ ꯊꯤꯟꯖꯤꯟꯕꯅ ꯍꯟꯈ꯭ꯔꯦ ꯄꯤꯕꯥꯔꯦꯜꯅ ꯂꯥꯎꯔꯛꯏ ꯍꯦ ꯃꯁꯤꯐꯥꯎ ꯃꯌꯥꯝ ꯑꯁꯤ ꯃꯤꯉꯣꯟꯗ ꯊꯥꯡꯅ ꯊꯤꯜꯂꯤ ꯍꯥꯏꯔꯒ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯊꯤꯟꯒꯦ ꯇꯧꯕꯗꯨꯗꯗꯤ ꯄꯤꯕꯥꯔꯦꯜꯅ ꯌꯥꯏꯐꯕꯒꯤ ꯃꯊꯕꯥꯛꯇꯨꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯈ꯭ꯔꯦ ꯌꯥꯏꯐꯕꯗꯨ ꯂꯣꯡꯅ ꯇꯥꯏ ꯑꯣꯐꯤꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯁꯨ ꯆꯦꯟꯊꯣꯔꯛꯂꯤ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯏꯐꯕꯕꯨ ꯅꯦꯠꯄ ꯀꯥꯎꯕ ꯇꯧꯈ꯭ꯔꯦ ꯃꯌꯥꯝꯅ ꯐꯨꯔꯤꯕꯗꯣ ꯌꯥꯏꯐꯕ ꯆꯪꯕ ꯅꯠꯇꯦ ꯍꯤꯌꯥꯏꯅꯨꯒꯤ ꯃꯁꯥꯗꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯄꯣꯞ ꯄꯣꯞ ꯂꯩꯃꯥꯏꯗ ꯇꯥꯔꯛꯇꯨꯅ ꯍꯤꯌꯥꯏꯅꯨꯅ ꯒꯥꯔꯤꯗꯨꯒ ꯀꯣꯟꯅꯅ ꯂꯩꯃꯥꯏꯗ ꯇꯨꯊꯒꯦ ꯇꯧꯕꯗ ꯄꯤꯕꯥꯔꯦꯜꯅ ꯍꯤꯌꯥꯏꯅꯨꯕꯨ ꯑꯣꯛꯈꯤꯕꯗꯨꯅꯤ ꯃꯥꯅ ꯌꯦꯡꯂꯛꯂꯤꯕ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯏꯗ ꯑꯌꯣ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤꯕꯗꯨꯅꯤ ꯃꯥꯅ ꯎꯔꯤꯕꯁꯤ ꯃꯗꯨꯁꯤꯡꯗꯣ ꯎꯔꯒ ꯃꯌꯥꯝꯅ ꯐꯨꯔꯤꯕꯗꯨ ꯆꯪꯅ ꯃꯈꯩ ꯃꯍꯥꯛ ꯃꯆꯤꯟꯅ ꯁꯣꯜꯂꯤ ꯇꯁ ꯀꯝꯗꯧꯏ ꯐꯥꯎꯈꯨꯗꯅ ꯇꯧꯈꯨꯗꯅ ꯅꯃꯥ ꯅꯄꯥꯅ ꯐꯥꯎ ꯁꯤꯈ꯭ꯔꯁꯅꯨ ꯈꯜꯂꯕ ꯀꯅꯥꯁꯨ ꯂꯩꯇꯕ ꯅꯪꯒꯨꯝꯅ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜꯒꯁꯨ ꯇꯧꯕ ꯁꯥꯏ ꯊꯨꯏ ꯃꯤ ꯃꯌꯥꯝꯅ ꯐꯨꯅ ꯐꯨꯅ ꯃꯇꯤꯟ ꯁꯤꯜꯂꯛꯄꯅꯤ ꯈꯔ ꯁꯥꯊꯤꯕ ꯑꯃꯅ ꯃꯥꯅ ꯃꯇꯤꯟ ꯁꯤꯠꯈꯤꯕꯗꯨ ꯎꯕꯗ ꯃꯆꯤꯡ ꯀꯥꯡꯈꯤꯗꯨꯅ ꯃꯃꯥꯏꯗꯨꯅ ꯀꯥꯎꯁꯤꯟꯕꯗꯒꯤ ꯌꯥꯏꯐꯕꯗꯣ ꯂꯣꯡꯀꯦꯟ ꯀꯦꯟꯈ꯭ꯔꯦ ꯄꯤꯕꯥꯔꯦꯜꯅ ꯂꯥꯎꯕꯗꯒꯤ ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯍꯤꯌꯥꯏꯅꯨꯒꯤ ꯒꯥꯔꯤꯗꯨꯕꯨ ꯁꯦꯟꯅꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨꯕꯨ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯒ ꯄꯤꯕꯥꯔꯦꯜꯒ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯒꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨꯒ ꯕꯦꯛꯀ ꯒꯥꯔꯤꯒꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯄꯥꯏꯍꯧꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯍꯤꯌꯥꯏꯅꯨꯗꯨ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯄꯒꯤ ꯐꯤꯕꯝꯗ ꯇꯧꯔꯛꯏ ꯄꯥꯈꯠꯃꯟꯕꯒ ꯃꯁꯥ ꯁꯣꯟꯕꯗꯨꯒꯅꯁꯨ ꯑꯣꯏꯒꯅꯤ ꯄꯤꯕꯥꯔꯦꯜꯁꯨ ꯄꯥꯈꯠꯄꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯍꯥꯏꯔꯤ ꯁꯣꯔꯗꯣ ꯊꯕꯦ ꯊꯕꯦ ꯇꯧꯒꯅꯨꯁꯦ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯨ ꯍꯤꯌꯥꯏꯅꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗꯣꯔꯕꯅꯤ ꯗꯣꯛꯇꯔꯁꯤꯡꯅ ꯌꯦꯡꯕꯒ ꯐꯔꯗꯕꯅꯤ ꯀꯔꯤꯃꯇꯅꯦ ꯀꯥ ꯍꯦꯟꯅ ꯁꯣꯛꯄ ꯅꯠꯇꯦ ꯅꯪꯅ ꯄꯥꯈꯠꯂꯗꯤ ꯌꯥꯔꯣꯏ ꯁꯦ ꯁꯣꯔ ꯁꯥꯟꯅꯧ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅꯁꯨ ꯍꯥꯏꯔꯤ ꯃꯤꯁ ꯌꯧꯗꯣꯔꯕꯅꯤ ꯈꯤꯇꯪ ꯊꯧꯅꯥ ꯂꯩꯕꯤꯌꯨ ꯈꯣꯡ ꯈꯨꯠꯇꯗꯁꯨ ꯁꯣꯛꯄ ꯌꯥꯎꯔꯤ ꯆꯞ ꯃꯥꯟꯅꯩ ꯋꯥꯈꯜꯗ ꯂꯩꯔꯤ ꯋꯥꯈꯜ ꯁꯣꯟꯊꯕꯤꯒꯅꯨ ꯋꯥꯈꯜꯗ ꯂꯣꯏꯅ ꯂꯩꯕꯅꯤ ꯍꯤꯌꯥꯏꯅꯨꯗꯣ ꯁꯣꯔꯗꯣ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯅꯕ ꯍꯣꯠꯅꯔꯛꯏ ꯄꯤꯕꯥꯔꯦꯜꯅ ꯍꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯔꯤ ꯑꯩ ꯋꯥꯍꯩꯒꯤ ꯍꯤꯌꯥꯏꯅꯨ ꯄꯨꯛꯆꯦꯞ ꯍꯥꯏꯔꯒ ꯏ ꯈꯛꯅꯕ ꯑꯩꯅꯅꯦ ꯇꯥꯏꯁꯤ ꯂꯧꯊꯣꯛꯂꯒ ꯄꯨꯁꯤꯟꯈ꯭ꯔꯕꯅꯤ ꯃꯤꯠꯇꯣ ꯄꯪꯎꯏꯗꯤ ꯎꯏꯁꯤꯟꯈꯤꯅꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯤ ꯁꯦ ꯑꯩꯉꯣꯟꯗ ꯌꯦꯡꯉꯨ ꯃꯤꯠ ꯎꯏꯁꯤꯟꯕ ꯌꯥꯗꯦ ꯇꯨꯝꯊꯕ ꯌꯥꯗꯦ ꯍꯤꯌꯥꯏꯅꯨ ꯄꯤꯕꯥꯔꯦꯜꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯍꯤꯌꯥꯏꯅꯨꯗꯨ ꯌꯥꯝ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗ꯭ꯔꯤꯕꯣ ꯁꯥꯔ ꯌꯧꯔꯕꯅꯤ ꯁꯤ ꯑꯁꯨꯛ ꯅꯛꯅ ꯂꯩꯔꯤꯁꯤꯗꯤ ꯌꯧꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯌꯧꯔꯦ ꯏꯃꯔꯖꯦꯟꯁꯤ ꯃꯅꯨꯡꯗ ꯊꯧꯖꯤꯟꯒꯦ ꯊꯥꯡꯅ ꯊꯤꯟꯕꯒꯤ ꯀꯦꯁꯅꯤ ꯂꯩꯔꯝꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯨꯗ ꯍꯥꯏꯕꯅꯤ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯕꯅꯤꯅ ꯁꯠ ꯑꯗꯨꯝ ꯊꯧꯖꯤꯜꯂꯛꯂꯤ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡ ꯃꯌꯥꯝꯒ ꯍꯤꯌꯥꯏꯅꯨꯕꯨ ꯑꯣꯛꯅꯈ꯭ꯔꯦ ꯄꯤꯕꯥꯔꯦꯜꯅ ꯅꯤꯡꯊꯤꯅ ꯁꯤꯟꯅꯔꯤ ꯃꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯄ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ ꯗꯣꯛꯇꯔ ꯅꯤꯡꯊꯤꯅ ꯌꯦꯡꯒꯗꯕꯗꯨꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯇꯩꯒꯤꯗꯤ ꯊꯣꯏꯅ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯣꯑꯣꯄꯔꯦꯠ ꯇꯧꯖꯒꯅꯤ ꯗꯣꯛꯇꯔꯁꯤꯡꯗꯨꯅ ꯍꯤꯌꯥꯏꯅꯨꯕꯨ ꯄꯨꯁꯤꯟꯈ꯭ꯔꯦ ꯂꯥꯌꯦꯡꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯄꯨꯡ 5:30 ꯇꯥꯔꯛꯂꯐꯥꯎ ꯍꯤꯌꯥꯏꯅꯨꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯊꯥ ꯁꯥꯔꯕꯅꯤ ꯆꯥꯎꯕꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯪꯕꯨ ꯉꯁꯥꯏ ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯕꯗꯥꯏꯅꯦ ꯐꯥꯎꯅꯩꯌꯦꯃꯤ ꯃꯄꯥ ꯅꯪꯕꯨ ꯑꯣꯐꯤꯁꯇꯒꯤ ꯊꯣꯛꯇꯣꯔꯦꯅ ꯁꯥꯏꯟ ꯇꯧꯕꯗꯨꯗ ꯐꯥꯎꯅꯕꯅꯤ ꯊꯣꯛꯑꯦ ꯌꯨꯝꯗ ꯂꯥꯛꯑꯅꯤ ꯍꯥꯏꯔꯛꯄꯅꯦ ꯃꯤ ꯑꯃꯨꯛꯀ ꯇꯧꯁꯜꯂꯨꯔꯥ ꯍꯥꯏ ꯇꯧꯔꯨꯅꯨ ꯑꯉꯥꯡꯗꯨ ꯒꯥꯔꯤꯗ ꯊꯧꯔꯝꯂꯒ ꯇꯧꯐꯝ ꯈꯪꯂꯣꯏ ꯐꯣꯟ ꯄꯥꯏꯅꯕ ꯍꯣꯠꯅꯕꯗꯅꯦ ꯑꯁꯣꯏ ꯑꯉꯥꯝꯒ ꯌꯥꯎꯅꯤ ꯍꯦꯔꯥ ꯀꯔꯤꯅꯣꯅꯦ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕꯤꯅꯨꯗ ꯍꯩꯃꯥ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯇꯧꯔꯨꯅꯨ ꯍꯥꯏꯔꯤꯁꯤꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯍꯜ ꯑꯅꯤꯗꯣ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯤ ꯁꯨꯃꯥꯡꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯆꯥꯕꯨ ꯉꯥꯏꯔꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯗꯤ ꯗꯨꯛ ꯊꯥꯎꯃꯩ ꯐꯥꯎꯕ ꯊꯥꯈ꯭ꯔꯦ ꯑꯍꯜ ꯏꯕꯨꯡꯉꯣꯗꯣ ꯒꯦꯠꯇ ꯑꯃꯨꯛ ꯊꯣꯛ ꯁꯨꯃꯥꯡꯗ ꯑꯃꯨꯛ ꯆꯠ ꯉꯥꯏꯔꯛꯏ ꯄꯨꯡ 6 ꯇꯥꯁꯜꯂꯛꯀꯦ ꯇꯧꯔꯛꯄꯗꯨꯗꯗꯤ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯆꯥꯎꯕꯗꯣ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯑꯒ ꯃꯆꯥꯅꯨꯄꯤꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯍꯥꯟꯕꯗꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯅꯤꯁꯨꯕꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯄꯥꯏꯔꯛꯏ ꯍꯜꯂꯣ ꯃꯈꯣꯜꯗꯣ ꯈꯪꯗꯕꯗꯨꯗ ꯆꯥꯎꯕꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣꯗ ꯏꯕꯨꯡꯉꯣ ꯀꯅꯥꯅꯣ ꯅꯪꯕꯨ ꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯒꯤ ꯅꯠꯇꯕ꯭ꯔꯥꯅꯦ ꯃꯥꯅꯦ ꯄꯥꯕꯨꯡ ꯃꯦꯗꯥꯝꯒꯤꯅꯤ ꯄꯥꯕꯨꯡ ꯍꯣꯏꯗ ꯄꯥꯎ ꯐꯥꯎꯒꯗꯕꯗꯣ ꯃꯦꯗꯥꯝꯒꯤ ꯐꯣꯟꯁꯤ ꯂꯣꯛ ꯊꯝꯕꯅꯤꯅ ꯄꯥꯎ ꯐꯥꯎꯕ ꯌꯥꯗꯗꯨꯅ ꯂꯩꯔꯦ ꯄꯥꯕꯨꯡ ꯃꯦꯗꯥꯝꯗꯣ ꯅꯨꯄꯥ ꯑꯉꯥꯎꯕ ꯑꯃꯅ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯈꯣꯏ ꯁꯔ ꯍꯣꯏꯅ ꯄꯨꯈꯠꯈꯤꯕꯅꯤ ꯉꯥꯏꯍꯥꯛꯇꯤ ꯀꯨꯏꯔꯦ
ꯍꯧꯖꯤꯛ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯂꯩꯔꯒꯦ ꯍꯥꯏꯕ ꯈꯪꯗꯦ꯫ ꯀꯔꯤ? ꯆꯥꯎꯕꯗꯣ ꯄꯥꯈꯠꯄꯒ ꯉꯛꯄꯒꯗ ꯃꯈꯨꯠ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯣ ꯃꯄꯨꯔꯣꯏꯕꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯆꯤꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯃꯄꯥ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯏꯕꯨꯡꯉꯣ, ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ? ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯣ ꯍꯥꯏꯔꯛꯂꯕꯗ ꯆꯥꯎꯕꯗ ꯐꯣꯟꯗꯣ ꯊꯝꯂꯛꯂꯦ꯫ ꯃꯍꯥꯛ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯑꯗꯨꯝ ꯐꯝꯊꯈ꯭ꯔꯦ꯫ ꯕꯤꯃꯣꯂꯥꯅ ꯄꯥꯈꯠꯅ ꯍꯪꯂꯛꯏ꯫ ꯃꯄꯥ, ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯏꯆꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯄꯥ? ꯑꯩꯕꯨꯁꯨ ꯈꯪꯍꯜꯂꯨꯃꯤ꯫ ꯏꯕꯦꯝꯃꯗꯣ ꯃꯃꯥ, ꯅꯨꯄꯥ ꯑꯉꯥꯎꯕ ꯑꯃꯅ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯅꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯀꯔꯤ ꯄꯥꯎꯅꯣ ꯑꯗꯨꯕꯣ? ꯕꯤꯃꯣꯂꯥꯁꯨ ꯀꯞꯂꯛꯂꯦ꯫ ꯆꯥꯎꯕꯗꯣ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯧꯒꯠꯂꯒ ꯍꯥꯏꯔꯤ꯫ ꯑꯄꯤꯛꯍꯣꯏꯒꯤ ꯑꯣꯇꯣꯗꯣ ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯔꯨꯆꯣ ꯃꯃꯥ꯫ ꯐꯣꯟ ꯇꯧꯒꯦꯔꯥ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯀꯧ꯫ ꯑꯩꯅꯦ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯃꯃꯥ꯫ ꯑꯩ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ꯫ ꯕꯤꯃꯣꯂꯥꯁꯨ ꯉꯥꯎꯔꯦ, ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯥꯎꯕꯅ ꯂꯥꯎꯔꯦ꯫ ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦꯅꯦ ꯃꯃꯥ꯫ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯅꯦ ꯅꯪꯕꯣ꯫ ꯑꯩ ꯍꯥꯏꯒꯦ ꯐꯣꯟ꯫ ꯅꯪ ꯏꯃꯨꯡꯗꯒꯤꯅꯦ ꯁꯦꯜ ꯊꯨꯝ ꯀꯩꯀꯥ ꯂꯧꯊꯣꯛꯑꯒꯅꯦ ꯌꯨꯝꯁꯦ ꯁꯣꯜꯂꯣ꯫ ꯒꯦꯠꯀꯤ ꯁꯣꯁꯨꯅꯦ ꯑꯃꯨꯛꯇ ꯄꯨꯔꯛꯑꯣ꯫ ꯕꯤꯃꯣꯂꯥꯁꯨ ꯀꯞꯅ ꯀꯞꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯎꯕꯅ ꯑꯄꯤꯛꯇ ꯀꯣꯜ ꯇꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯃꯍꯤꯔꯦꯜꯗꯣ ꯉꯁꯥꯏ ꯌꯥꯏꯅꯨꯗ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯀꯣꯜ ꯇꯧꯔꯛꯑꯣ ꯍꯥꯏꯈꯤꯕꯗꯣ ꯄꯨꯡ 6 ꯇꯥꯔꯐꯥꯎ ꯁꯨꯡꯇꯧ ꯇꯧꯔꯛꯇꯕꯗꯨꯗꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯗꯨꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯄꯥꯏꯈꯠꯂꯛꯄꯒ ꯁꯣꯝꯗꯒꯤ ꯈꯨꯝꯂꯛꯇ꯭ꯔꯤꯉꯩꯗ ꯃꯍꯤꯔꯦꯜ ꯅꯍꯥꯟ ꯍꯥꯏꯔꯤ꯫ ꯏꯆꯦ, ꯉꯁꯥꯏꯅ ꯍꯜꯂꯛꯑꯗꯤ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦꯃꯤ ꯅꯪꯕꯣ? ꯁꯣꯝꯗ ꯄꯥꯈꯠꯂꯝꯒꯅꯤ ꯈꯣꯠꯂꯝꯒꯅꯤꯗꯤ ꯑꯝꯇ ꯈꯟꯗ꯭ꯔꯗꯤꯁꯤ ꯀꯩꯒꯤꯅꯣꯕ ꯅꯪꯕꯣ? ꯃꯦꯗꯥꯝ ꯅꯠꯇ꯭ꯔꯗꯤ? ꯅꯨꯄꯥꯅꯤ꯫ ꯅꯨꯄꯥꯒꯤ ꯃꯈꯣꯜꯗ ꯈꯨꯝꯂꯛꯄꯗꯨꯗ ꯃꯍꯤꯔꯦꯜꯗꯣ ꯃꯃꯤꯠ ꯈꯪꯁꯨꯛꯁꯨꯛꯂꯩ꯫ ꯌꯥꯏꯅꯨꯗꯤ? ꯃꯦꯗꯥꯝꯗꯣ ꯊꯥꯡꯅ ꯊꯤꯜꯂꯝꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ꯫ ꯃꯥꯒꯤ ꯕꯦꯒꯀ ꯒꯥꯔꯤꯒꯁꯦ ꯑꯣꯐꯤꯁꯇ ꯂꯩꯍꯧꯕꯅꯤ꯫ ꯀꯔꯤꯅꯣ? ꯀꯔꯝ ꯀꯥꯟꯗꯅꯣ? ꯃꯍꯤꯔꯦꯜꯅ ꯈꯪꯅꯪ ꯍꯪꯂꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯁꯨꯇꯤ ꯑꯣꯏꯔꯛꯄꯗꯨꯗ ꯌꯨꯝ ꯍꯟꯒꯦꯅ ꯒꯥꯔꯤ ꯍꯦꯛ ꯊꯧꯗꯣꯛꯄꯒꯅꯤ꯫ ꯌꯥꯔꯒꯗꯤ ꯒꯥꯔꯤꯗꯣ ꯊꯝꯕꯤꯔꯁꯨ ꯕꯦꯒꯁꯤꯃꯇꯪ ꯂꯧꯁꯤꯟꯕꯤꯔꯒꯗꯤ꯫ ꯌꯨꯝꯗꯗꯤ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯣ? ꯍꯣꯏ, ꯄꯥꯕꯨꯡ ꯑꯃ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ, ꯍꯥꯏꯖꯈ꯭ꯔꯦ꯫ ꯃꯍꯤꯔꯦꯜꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯣ ꯍꯪꯂꯒ ꯀꯣꯜꯗꯣ ꯀꯛꯂꯛꯂꯦ꯫ ꯄꯨꯔꯥ ꯇꯔꯪ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒ ꯐꯣꯟ ꯍꯦꯛ ꯊꯝꯅꯕꯒ ꯑꯣꯏꯕꯗꯥꯏ ꯃꯍꯥꯛ ꯄ꯭ꯔꯞ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯄꯥꯒ ꯃꯃꯥꯒꯗꯣ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯅ ꯍꯪꯂꯛꯏ꯫ ꯐꯤꯡꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏꯗꯨꯅ ꯀꯗꯥꯏꯗꯅꯣ? ꯑꯩ ꯊꯕꯛ ꯏꯃꯔꯖꯦꯟꯁꯤ ꯑꯃ ꯂꯥꯛꯑꯦ ꯕꯕꯥ꯫ ꯀꯩꯅꯣ? ꯅꯈꯣꯡꯁꯨ ꯌꯥꯗꯅ ꯅꯪꯕꯨ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯕ ꯍꯧꯔꯕ꯭ꯔꯣ? ꯍꯧꯔꯦ꯫ ꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯃꯍꯤꯔꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯁꯣꯜꯂꯤ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ? ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥꯁꯤꯡꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯅꯨꯄꯤ? ꯍꯧꯔꯛꯑꯕ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯛꯁꯤꯜꯂꯛꯄ꯫ ꯃꯄꯥꯅ ꯍꯥꯡꯅ ꯐꯥꯎ ꯉꯥꯡꯅ ꯉꯝꯗ꯭ꯔꯕꯗ ꯑꯩꯅ ꯀꯃꯥꯏꯅ ꯉꯝꯗꯣꯏꯅꯣ? ꯑꯩꯉꯣꯟꯗꯒꯅꯦ ꯄꯛꯁꯤꯟꯕꯤꯔꯛꯀꯅꯨꯗ꯫ ꯄꯨꯟꯁꯤꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯤꯔꯦꯜꯗꯣ ꯃꯥꯅ ꯅꯛꯄꯅꯤꯅ ꯍꯣꯁꯄꯤꯇꯥꯜꯗꯣ ꯃꯥꯅ ꯍꯥꯟꯅ ꯌꯧꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯏꯐꯕꯗꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯈꯠꯂꯛꯑꯕꯅꯤ꯫ ꯀꯔꯤꯒꯤ ꯆꯥꯔꯖꯅꯣ ꯍꯪꯕꯗ ꯌꯥꯏꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯊꯥꯡꯅ ꯊꯤꯟꯕꯒꯤꯅꯤ ꯍꯥꯏꯅꯕꯗꯣ ꯇꯥꯕꯗ ꯌꯥꯏꯐꯕꯅ ꯌꯦꯜꯂꯛꯏ꯫ ꯌꯥꯏꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯁꯥꯔ, ꯂꯤꯛꯂꯥꯏ ꯍꯥꯏꯕꯅꯤ꯫ ꯃꯥ ꯍꯥꯠꯄꯗ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯔꯤꯒ꯭ꯔꯦꯠ ꯆꯥꯗꯦ꯫ ꯀꯔꯤ? ꯅꯪ ꯌꯥꯝ ꯐꯥꯎꯕ꯭ꯔꯅ? ꯃꯥ ꯍꯥꯠꯄꯗ ꯀꯥꯏꯅꯣꯃꯁꯦ? ꯄꯨꯂꯤꯁ ꯑꯃꯅ ꯀꯤꯟꯅ ꯆꯣꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯁ꯭ꯇꯦꯁꯟꯁꯦ ꯃꯍꯤꯔꯦꯜꯒꯤ ꯁ꯭ꯇꯦꯁꯟꯗꯅꯤ꯫ ꯊꯧꯅꯥꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ꯫ ꯂꯤꯛꯂꯥꯏ ꯅꯠꯇꯦꯅꯦ, ꯌꯥꯏꯅꯨ ꯀꯧꯏꯅꯦ ꯅꯪꯅ ꯊꯥꯡ ꯊꯤꯜꯂꯤꯗꯣ꯫ ꯀꯗꯥꯏꯗꯒꯤ ꯂꯤꯛꯂꯥꯏꯅꯣ? ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯁꯥꯔ, ꯃꯆꯤꯟ ꯌꯥꯝ ꯊꯤꯕ ꯅꯨꯄꯤꯅꯤ꯫ ꯃꯃꯤꯡ ꯑꯁꯦꯡꯕ ꯂꯤꯛꯂꯥꯏ ꯀꯧꯕꯅꯤ꯫ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯂꯤꯛꯂꯥꯏ ꯍꯥꯏꯅ ꯂꯩꯕꯅꯤ꯫ ꯌꯥꯏꯐꯕꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯃꯤ ꯑꯣꯟꯅꯅ ꯊꯤꯜꯂꯕ꯭ꯔꯅꯦ ꯅꯪꯕꯣ, ꯑꯉꯥꯎꯕ ꯅꯪꯕꯣ? ꯑꯃꯅ ꯍꯥꯏꯔꯛꯄꯗꯣ ꯇꯥꯞ ꯑꯣꯛꯂꯒ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯑꯁ, ꯅꯪ ꯋꯥꯍꯪꯗꯣ ꯌꯥꯗ꯭ꯔꯦꯗ꯫ ꯑꯣꯟꯅꯕ ꯑꯣꯟꯅꯗꯕ ꯍꯥꯏꯕ ꯀꯩꯅꯣ? ꯃꯤꯉꯣꯟꯗꯕꯨ ꯊꯥꯡꯅ ꯍꯦꯛꯇ ꯊꯤꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯦ ꯑꯣꯏꯕ꯫ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯕꯨꯁꯨ꯫ ꯃꯥꯅ ꯊꯤꯟꯒꯦ ꯈꯜꯂꯤꯕ ꯃꯤꯗꯨꯒ ꯑꯃꯨꯛ ꯑꯣꯟꯅꯔꯕ꯭ꯔꯥ ꯁꯤꯅꯤ꯫ ꯀꯦꯁꯇꯣ ꯐꯔꯛ ꯌꯥꯝ ꯇꯥꯗ꯭ꯔꯣ ꯑꯗꯨꯗꯤ? ꯃꯥꯅ ꯊꯤꯟꯒꯦ ꯈꯜꯂꯤꯕ ꯃꯤꯗꯣ ꯑꯃꯨꯛ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ? ꯑꯁ, ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯀꯥꯔꯟꯗꯣ, ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦ, ꯇꯣꯛꯑꯣ ꯌꯥꯔꯦ꯫ ꯁꯣꯝꯗ ꯌꯥꯏꯐꯕꯗ ꯑꯣꯟꯁꯤꯜꯂꯒ ꯄꯨꯂꯤꯁꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯥꯏꯅꯨꯗ ꯊꯥꯡꯅ ꯊꯤꯜꯂꯤꯁꯦ? ꯌꯥꯏꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯁꯥꯔ, ꯂꯤꯛꯂꯥꯏ ꯍꯥꯏꯕꯅꯤ꯫ ꯌꯥꯏꯐꯕꯗꯣ ꯑꯉꯥꯎꯕꯗꯧꯅ ꯃꯆꯤꯟ ꯃꯌꯥ ꯆꯤꯛꯁꯤꯜꯂꯛꯏ꯫ ꯄꯨꯂꯤꯁꯇꯣ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯖꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ꯫ ꯃꯁꯤ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩꯅꯦ ꯃꯁꯦ꯫ ꯌꯥꯏꯐꯕꯅ ꯂꯤꯛꯂꯥꯏ ꯄꯟꯕꯗꯨꯗ ꯊꯧꯅꯥꯗꯣ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯀꯔꯤꯅꯣꯃ ꯈꯟ ꯈꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯁꯣꯜꯂꯤ꯫
ꯑꯁ ꯑꯩꯅ ꯃꯔꯣꯟ ꯑꯃ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯈꯟꯕꯅꯦ ꯍꯪ ꯅꯥꯇꯩ ꯆꯥꯕ ꯋꯥꯈꯜ ꯑꯃꯇ ꯈꯟꯗ꯭ꯔꯕꯅꯦ ꯑꯩꯁꯦ ꯃꯥꯅ ꯈꯜꯂꯤꯕꯗꯣ ꯃꯍꯤꯔꯦꯜꯒꯤ ꯃꯥꯡꯈꯤꯕꯤ ꯂꯤꯛꯂꯥꯏꯗꯨꯒꯤꯅꯤ ꯃꯥꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯏꯟꯇꯔꯣꯒꯦꯁꯟ ꯆꯠꯄꯁꯨ ꯌꯥꯍꯧꯗꯕꯅꯤꯅ ꯀꯌꯥ ꯃꯨꯟꯅ ꯈꯪꯗꯦ ꯋꯥꯔꯤ ꯑꯣꯏꯅ ꯈꯖꯤꯛ ꯈꯛꯇ ꯇꯥꯕꯅꯤ ꯁꯣꯝꯗꯅ ꯃꯍꯤꯔꯦꯜꯗꯣ ꯑꯍꯥꯟꯕꯗ ꯌꯥꯏꯅꯨꯒꯤ ꯕꯦꯒ ꯅꯨꯡꯗꯣ ꯂꯧꯁꯤꯜꯂꯨꯔꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯗ ꯕꯤꯋꯥꯔꯦꯜꯒ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯃꯍꯤꯔꯦꯜꯅꯗꯤ ꯎꯕꯗ ꯑꯅꯤꯗꯣ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯏꯅꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯑꯣ ꯌꯥꯏꯅꯨꯒꯤ ꯏꯃꯥꯟꯅꯕꯗꯨꯔꯥ ꯕꯤꯋꯥꯔꯦꯜꯅ ꯍꯪꯂꯛꯄꯅꯤ ꯍꯣꯏ ꯃꯍꯤꯔꯦꯜꯅ ꯈꯨꯝꯂꯛꯄꯅꯤ ꯕꯤꯋꯥꯔꯦꯜꯅ ꯃꯈꯥ ꯇꯥꯔꯤ ꯑꯣꯄꯔꯦꯁꯟꯗꯤ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯣ ꯃꯥꯒꯤ ꯑꯇꯣꯞꯄ ꯈꯔ ꯀꯔꯤꯅꯣ ꯗꯣꯛꯇꯔꯁꯤꯡꯅ ꯌꯦꯡꯁꯤꯜꯂꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯅꯦ ꯃꯗꯨ ꯗꯣꯛꯇꯔꯁꯤꯡꯒ ꯋꯥꯔꯤ ꯁꯥꯗ꯭ꯔꯤ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ ꯋꯥꯔꯤ ꯁꯥꯕ ꯁꯪꯗ꯭ꯔꯤ ꯃꯥꯜꯂꯦ ꯃꯍꯤꯔꯦꯜꯗꯣ ꯃꯈꯣꯡꯗꯨꯁꯨ ꯁꯦꯛꯂꯤꯕꯅꯤ ꯃꯗꯨ ꯎꯕꯗ ꯕꯤꯋꯥꯔꯦꯜ ꯍꯪꯂꯛꯏ ꯁꯤꯗ ꯉꯥꯛ ꯐꯝꯂꯒ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯍꯤꯔꯦꯜꯒ ꯕꯤꯋꯥꯔꯦꯜꯒꯗꯣ ꯐꯝꯊꯔꯛꯂꯤ ꯃꯍꯤꯔꯦꯜꯒꯤ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯛꯂꯤꯕ ꯄꯥꯈꯠꯄꯒꯤ ꯍꯨꯃꯥꯡ ꯃꯁꯥꯗ ꯀꯥꯔꯛꯂꯤꯕ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯛꯂꯤꯕꯁꯤꯡꯗꯣ ꯕꯤꯋꯥꯔꯦꯜꯅ ꯂꯣꯏꯅ ꯎꯕ ꯐꯪꯂꯛꯂꯤ